ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯖꯥꯟ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯂꯨꯞꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ngasi neinagdaba saruk asi lolgi matangdani hana upload tawhiba matamda school amadi atokpa mayam amasu neinajakhre channel asi manipurgi oiba tongan tonganba mayamdasu nainajaba oiba maramna khaitang mamangdasu neinagare ngasi neinajagadaba asina lolgi matangda neinajagadabani ngasi neinajagadaba asi amutang hajarake ahanbada hana santokhiba lesson number 362 upload tawgiba 362 gi makha tarakpani adudi ai mathang mathang nainajar laba tawjage ngasigi nainajagadaba asidi mapung mayek y gi matangda masi karamna khotoi khotokhu matamda se identification definition ase karamna kawudagi habigi matangda ai mathang mathang hajarake Today, you have an energy 362 date 20 January. Then energy aduni machine energy gadavasina 401 ni machine energy gadavasi part 2 ni. And why have you matangas the energy gadavani? Why have you English W manere pavana why hina pare? My togana why matang the machine definition. And masi haidok matamda chingi karam karamba saruk sing changi amasung my identification na se karam na tawudagi habi matang aduda konthokpagi mongna karam na tawbagi habi matang uda matang matang hajarake hanbada why habi sigi matang da neiru matamda hanbada karam karamba hakchangi part sing changi haibado ai figure oina amgi magi picture oina takcherake ai palai oina Channel asigi mamingna Manipur language feature aduga ayaki mingna ngangkam professor adudi ai mathang mathang hajarake ahanbada why haiba why asi English na WAAY kamai troga pagadeb to why haina pagadaba aduga W ga manare why haidokpada khanau larynx ki mong hai ali khanau ki mong si kamai toge haibadu ahanbada khawni larynx or vocal cord vibrate Ani subda congeal thoi voice produce haiba aduna masida habji khawni habje kainoda thabom bidagi tholokpa nungsit ase matau karam tawduna mathang mathang kan tawjage do tang hajarake sidida wind from the lungs lungs gi thorokpa nungsit ase sidida congeal kurang ban sidida yaisala matungda sigi vocal cord sida yaira matungda ni matungda khoi khanau sarukse masiju nikaneba aduni sida haje khawni haje khanau saruk si nikpani langsagi tholokpa nuksira sina vocal cord ta congeal kurang ban yaira matungda nikpadagi di khawi ningli haibani aduna sina lengsu vocal cord su puna ni agani aduna khawni tardi masibu kari kawudagi haibda congeal thoeba masidaju Konjel du khawni pa targadi konjel chi thoi habijamadi ai khomyam khangminaba ma sangle adi makha tarpuda mu hajarake why haidokpham hakchang kaya sing hai why haiba esi haidokku matamda kari kari hakchang kaya changi hai targadi body parts used for pronunciation of why haiba why ese khontokku matamda kari kari changi ha matamda khanau amasung chimbal changi adi somda leijeri bisini masige saruksina sina Chingi nuksit hopam sarogni sina chimbalni mathak thangba sina upper lip ni chimbani sina makha thangba lip ni chimban makha ni aduga sigi chimbal ji changani aduga khanau gi saruksi su changani mathak hijina nuksit lambini hana mamangda su haijagre sina laini sina laigi mamangni sina laigi mayai thangba sarukni 15 jina laigi matung thangba sarukni aduna why haiba isi haidoku matamda kari changi haiba matamda chimbal mathak makha jima change adi khanau ama change maramaduna why haiba kunung ye ase kansuna na si haidoku matamda sigi chimbal mathak makha ama sung khanau ji changi haiba sima kona mathak mathak ninajare adi makha tarpam amu se number PF3 da mu why haidokpagi mo haidi why haiba i ase masi haidokpa matamda karam hakchang part sing asu lengi karam tawi haibda amuka hajarake sidida mayek asia haidok naba chimbal ani hana naksin nai
koirapna laigani haisima do naksinarga koirapna laigadaba ado naton lambi thingi naton gi lambi ju thingada haidi nusit lambi ju thingada naton gi ado chimbal ani katholaga thabom bigi nungsitpu apanba pidana haidoi ane thabom bidagi tholpa nungsise apanba ambok piroeba aiji chimbal ani ji kathok matamda waya ji khontorpa matam ji deda adana inungge adi boil kumna haidoi aduga kunungye adi consonant gumna sijinai maram aduna wai haiba I ase masi haido kuma tamsida ahanba haido tringaida chimbal ani se hana umsinagani aduga umsinaba matamda chimbanje koirap koina laigani sumaina adi masangda mo he chimbalji kathok matamsidaida ago thabonbidagi thorpa nuksit ase apanba pidana haidorakaneba adu ahanbada umsinaba matamdadi nato lambi se tingani haibadi nuksisi tinganeba adudi ayungtang wai haiba egase haidokku matamda kunu egase haidokku matamda karamna tawi haibdo angtang hajarake adudi wai sumaina amka hana hajarake hana simbanji umsingani koirapna leigani wai sumaina abuka hana hajarake simbal anisi umjangani aduga koirapna leigani wai sumai tawdana simbal asi koirapna haibadi fazala matungda koirapna lerga simban ka thorpa matamjida thabom bidagi thorpa nungse apan pibi pidana thwalku matamda wai hairib I ase haidu I haba adi amtanga haijage wai sumai tawduna wai hairiba I ase haidu I mamangda wai gi mamang thangba mai singdi hana nena jagre adi kari kari no haibda kok sam lai mit pa na sil til khau ngau thau haiba mayek sing asidi hana nena jagre thau haiba e asina se number 362 da hana nena jagre se number sing asi channel asibu subscribe to birgadi se number si mathang mathang leiba maramna yamna laina puthokpa ngamgani haina khanjai aikona thiba matamda adi makha tarpa amu haijage adudi si khonthoksi sumaina hairo matung si deida aduna wai haiba e se haidokku matamda aikona bohelgi khonthok oina bohel tangkhai oina tawi aduga mazuga khunungoi oinadi khunungye oinadi haidi consonant oinadi sijinaba adu itargi wai haiba khunungye asi definition ase karamna haigadege du ay amutang hajarake sigi sarshida amutang yembiyo sidida number 12.4 da why gi wahan thok definition maye asi chimbal anigi khaunik pa inungye haibidi sida masai khaun I haib jadunani maye asi chimbal anigi khaunik pa boil tangkhai oiba kunungye kawi aduna why gi definition habse masi karamna ge haigadaga haiba targadi mamangda panjakibadu adu thareraga aidi mamangda hajaribse masi thareraga wai haiba ye ase chimbal anigi khaunikpa boil tangkhai aidi inungye tangkhai consonant kau I amuka hana haijage wai haiba ye asi chimbal anigi chimbal ani yarpanina sida chimbal anigi harpani chimbal anigi khaunikpa boil tangkhai oiba consonant kau I asumna why gi definition ase sumaina haigani aduga hoji makhatar pa oina haijaning badi magi why yawum why singa se kari kari leige haibado amutang sida mathang mathang hajara ke adudi say number 12.5 da why gi sijina pham hai matamda amutang mathang mathang hajara ke magi sinipal sijina pham example singa si mai asi wahai gi ahuba amasung marakta sijinai aldi mai khudam da word sina pronunciation sina contoh sina meaning ni aldi mai haidoku matam sidaida kari kari kamai troga sina ge haibudo amtang mathang mathang hajarak lage ahan bada wahai haibu matam da waiji mamang da leire ana wahai ana sida haire mamang da leire waiji adu magi meaning na kaino haibuda word hai mathang da awaba hai matam da why haiba mai asina wahai gi marakta leire haidi mayek sing adugi marakta leire ba aya awaba haibadi soro haiba ana english ki meaning ni sumai tawduna why haiba e ase wahai gi auba amasung marakta lei adi makha tarak bo oina amta haijening di karino haiba matamda
ꯍꯧꯖꯤꯛꯀꯤ ꯁꯤꯗꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯔꯁꯤꯡ ꯑꯗ ꯕꯣꯗꯤ ꯄꯥꯔꯠꯁ ꯌꯨꯁ ꯐꯣꯔ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯑꯣꯐ ꯋꯥꯏ ꯍꯥꯏ ꯋꯥꯏ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯆꯪꯉꯤꯕ ꯕꯣꯗꯤ ꯄꯥꯔꯠꯁꯦ ꯈꯧꯅꯥꯎ ꯑꯃꯁꯨꯡ ꯆꯤꯝꯕꯥꯜ ꯆꯪꯉꯦꯕ ꯉꯁꯥꯏ ꯁꯤꯗꯩꯗ ꯄꯟꯖꯈꯤꯕ ꯈꯧꯅꯥꯎ ꯑꯃꯁꯨꯡ ꯆꯤꯝꯕꯥꯜ ꯑꯅ ꯁꯤꯗ ꯄꯟꯖꯈꯤꯕꯁꯦ ꯁꯤꯗꯩꯗ ꯈꯧꯅꯥꯎꯁꯤꯃ ꯆꯪꯉꯦ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯃꯊꯛ ꯃꯈꯥꯁꯤꯃ ꯆꯪꯉꯦ ꯃꯥꯅ ꯍꯥꯟꯅ ꯎꯝꯁꯜꯂꯛꯄ ꯃꯔꯝꯅ ꯋꯥꯏ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯅ ꯎꯝꯁꯤꯜꯂꯛꯄ ꯃꯔꯝꯅ ꯍꯥꯏꯗꯤ ꯆꯤꯝꯕꯥꯜ ꯂꯦꯡꯕ ꯃꯔꯝꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯈꯨꯅꯨꯡꯌꯦꯛꯁꯤꯡꯒ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯃꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯆꯤꯝꯕꯥꯜ ꯑꯃꯁꯨꯡ ꯈꯅꯥꯎ ꯌꯥꯎꯕꯁꯤꯡꯁꯦ ꯀꯔꯤ ꯈꯨꯅꯨꯡꯌꯦꯛꯁꯤꯅꯣ ꯀꯟꯁꯣꯅꯦꯟꯁꯤꯡꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯅꯩꯅꯖꯈ꯭ꯔꯦ ꯃꯁꯤ ꯀꯨꯞꯅꯗꯤ ꯅꯩꯅꯖꯔꯔꯣꯏ ꯀꯨꯞꯅꯗꯤ 261 ꯁꯦꯔꯦꯟ ꯅꯝꯕꯔꯗ ꯍꯥꯟꯅ ꯅꯩꯅꯖꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯏ ꯍꯥꯏꯔꯤꯕ ꯏꯌꯦꯛꯁꯦ ꯁꯤꯗꯩꯗ ꯂꯩꯔꯦ ꯑꯗꯨꯅ ꯈꯧꯅꯥꯎ ꯑꯃꯁꯨꯡ ꯆꯤꯝꯕꯥꯜ ꯆꯪꯕ ꯃꯌꯦꯛꯁꯤꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯀꯣꯛ ꯈꯧ ꯉꯧ ꯋꯥꯏ ꯍꯨꯛ ꯒꯣꯛ ꯚꯝ ꯍꯥꯏꯔꯤꯕ ꯕꯥ ꯖꯤꯜ ꯗꯤꯜ ꯘꯧ ꯑꯣꯏꯅ ꯁꯤꯗꯩꯗ ꯏꯔꯤꯁꯦ ꯒꯣꯛ ꯘꯧ ꯑꯣꯏꯅ ꯏꯔꯤꯁꯦ ꯑꯗꯨꯅ ꯀꯣꯛ ꯈꯧ ꯉꯧ ꯋꯥꯏ ꯍꯨꯛ ꯒꯣꯛ ꯘꯧ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯔꯤ ꯆꯪꯉꯤ ꯈꯧꯅꯥꯎ ꯑꯃꯁꯨꯡ ꯆꯤꯝꯕꯥꯜ ꯆꯪꯉꯤ ꯑꯗ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯅꯩꯅꯖꯔꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯔꯝꯕ ꯃꯌꯦꯛꯁꯤꯡꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯎꯠꯆꯕꯅꯤ ꯑꯗ ꯁꯤꯗ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯁꯦꯔꯦꯟ ꯅꯝꯕꯔ 261ꯗ ꯍꯥꯟꯅ ꯅꯩꯅꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯛꯀꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯋꯥꯏ ꯍꯥꯏꯔꯤꯕ ꯈꯨꯅꯨꯡꯌꯦꯛ ꯑꯁꯦ ꯃꯁꯤ ꯀꯔꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯕꯗ ꯈꯧ ꯅꯤꯛꯄ ꯃꯌꯦꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯌꯦꯛꯁꯤꯡꯅ ꯈꯧ ꯅꯤꯛꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯒ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯝꯂꯞꯅ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯃꯈꯜ ꯂꯩꯔꯦ ꯁꯤꯗꯩꯗ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯈꯧ ꯅꯤꯛꯄ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕ ꯈꯧ ꯅꯤꯛꯇꯕꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯁꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯈꯧ ꯅꯤꯛꯄꯅꯤ sina boil gini sina inung ye gini konjel thokpa kauni pa gini atai di thoina nai na jara roi hanan sei number sida 260 da hanan nei na khabani na hoji nai na jaga di kari no ham madam da why hai ba khunung ye asiga hape manaba kauni pa khunung ye singa da wadi kansonin sing do kari no hai badu hajar ke tau bani sidi lai mi na ngau wai yang gog jam rai bazil dil gahou dahou bam haiba mayek sing ase masina khawni pa khonjel thokpa mayek sing ni ana khonjel thokpa oiba khawni pa haibadi khawbuni adi kona khonjel thoi haibase masima adumai khone ningsing ba darkar oire matang asida wai haiba khunungye consonant ase haidoko matamda kari haksangi saruk sangi karamna haidoi definition id my identification so karam tawi amasung my khudam singa so kari lay habdo samlabna phongdok chabal loijare awada pa yauragasu lebake akhanga haina tapira u ai harauna loksin jagani aina khangjaba yawbasida awada pa yauragasu menkapira u ai harauna loksin jagani hoji loisanjak pugi matam yaurakle channel asigi mamingna manipur language feature aduga ayhaki imingna ngangkham premesor mathangi upload tawu matamda mayam amu unanaba honaminasi phibam amsung matamna maram oiduna lamdam asida leitraba haidi labna leikraba manipurgi wangmada leikraba ileisa khudimuk ju ayhangna ikai khumnaba uchari amadi iramda masida leiriba lol mek punungsiba khudimuk pusu amadi lol mek tamam matamda harau tambiba ngamba asigum miyosing yauba lupsing busu ayang na ikai kumnabu uchari ngasigidi matang asida loisinjarage punamopu ikai kumnajari mathang upload tabu matamda amuhana punaminasi